Thal rồi cái chim sủi bao. Kalin rambai ho. Cartus kilomas. Sniper jo. Mija ram tel tel. Assam rifles ga Kuki ge janabagi madam si janafam thoi. Assam rifles se Kuki gi khun jumanga bule di Assam rifle ke mamlei. Makhoi gi insang na pi sem na ba chak thong na ba se Kuki nupi sing thar ga insang semali le sabi sing thar mai nupi su thai. Aduga nungalak pada CSD canteen du phamaga moi mi cha muk tholakani aduga Colgate kuba sapon kuba laura ga canteen dagi koi tampak ke lamyam da Kuki singna hana zone bagi haina bise lei akoi na canteen dagi pot lei ama lei ga radi nangi na cha nupa asare phal tabak tobra nang na cha mak tobra card pai da lo ya de Kuki nupi na ha di loina pi kai gina da moi gi insang chemba chak thong ba mateng pang mi dang ta masi hena nungsibam thoi makoi gi thabak mateng pang gi da mak ta ya jan Ada maruena busike maite singda secure oidri se central force singda Kuki singda busike adugi relation du leibena ni lo koi maite adu jona kumtha bagi sajat tu khoi da leitamina moina top top pa charitra ma adugi bigda do Kuki imung da di hai gramnina taseng na ba 2003 da defense minister matam dugi laeba akoi moreda George Fernandez maduda ai George Fernandez sahab nang di nupi thi de hain tai akoi gi sidagi nupi mani manga khak lai ama khak nang gi seba tong na pi ge ne helok puta ha pa thagi lottery tawe nupi myam do kana san ning ban yaw gen adu ga thagi ba adu bagi khudong jaba mayam pi bagi damak nung si tam okay ma Kuki hat pa chat lu ge oi de te ka ngai kho na khut na am tan manam ki ne Well done. Pada tak luko. Oi, rumah pada na. Tak. 3 hours later. Gino. Sidi di sana bahasa soi dile. Lawai macha. Manipur da thabak leitramina Manipur gi oina tawada ba thabak leitramina Nenita da chalaga Nenita gi mandira ma gi sweeper oina khalle na pawna bom lai na lemina siangta thabak yam kalli Manipur da thabak leitramina hoji Nenita la chalaga mandir gi wai sita gi thabak kan na pai gi hai ni na lemina siangta akoi Manipur gi MP Paung Ranjan sidi Manipur da thabak leitramina Manipur gi oina tawada ba thabak leitramina Nenita da chalaga Nenita gi mandira ma gi sweeper oina khalle na pawna bom lai na lemina siangta Kuki minai nang poko napa to maming ta ro nang khangadi napa maming ta ro hana re maming su ta te masak su khangte maming su khangte ba Well done.